अहानबदे यamna maruiba paw ama pandamdagi lokhachage Kuki Inpi Manipur na center gi pukning singsinkre India government na Manipur gi chief minister and biren amasung mahak na thadok libakang lupki mathakta legal action lawduna minority community bu ngaksen biyo haina Kuki Inpi Manipuri kim na center government gi pukning singsilakli kim gi seron amada chief minister and biren na lamdam asigi tribal miyam gi mathakta community oiba thawong kaya sa tharagli ba center government na akan ba meeting sangduna khudakta lephan bagaloi na chief minister gi mathakta legal action lawgadabani amadi Kuki jo singi separate administration demand asi thabuk konthokadabani hairi lok sabha mikhal gi mangoina na behli bes insurgent group ke apun bakangbu amana economic lifeline da attack sa tharakpa amadi Kuki jo singi mathakta leptane attack sa tharakpa thawong Kuki Inpi Manipur na akan bamong da condemn tawi nong makang da namitai terrorist sing na Kuki jo miyam gi mathakta landaduna hatpa tupagi thabuk sa thaduna lagli serolas na makhata reduna narco terrorism gi barmis illegal immigrant haiba wahai sing assistant aduna masigi marumda Kuki jo tribal khunja sing gi mathakta state sponsor ethnic cleansing gi thabuk leptana sa thari hairi aduga mathangi update asna Nupi Famlalluba Meeoi ama Courtna Maral Leire Laothokhre Nupi amabu rape tawruba nupa ama additional session just fast track court crime against women Manipur na Maral Leire haina Laothokhre metara da sentence hearing pangthok lagani Courtna Maral Leire haina Laothokhre Meeoi edu naga mapal phawgai sabam lekai digi songtam durubjit chahi kungani pan apokpa Sam Sundarni hairi ba thaudok asi kumja 2018 da thokibani hairi kumja 2018 ge march da victim oiriba nupi masa asina Imphal West SP gi khuthang de Imphal police station da wakala kibani wakara dugi matung ina police na case amala khatuna durbjit pu phagatuna court ta case ta saduna lakibani hairi court ta case ta saduna lairingai sarak durbjit na bail da larakibani bail da laina court ta case ta saduna lagla matung additional session just fast track court crime against women Manipur na kumja 2020 the durbjit ki mathakta Indian Penal Code section 376 amasung 417 ki makhada charge frame tawkhibani hairi additional session just fast track court crime against women Manipur na durbjit ki mathakta charge frame tawriba matung makhata na case thaduna lakhibani hairi case thaduna lakraba matung court na durbjit Maral Leire haina lauthokibani maran gi matung ina durbjit na phangadaba serak adu sahi asigi me tha gi tara da lauthoklagani hairi aduga mathangi update asna tipai muk lomdagi maiden manung da haptuna purakpa lupa crore 3.5 rom gi heroin powder fagat kre tipai muk lomdagi maiden manung da haptuna purakpa lupa crore 3.5 rom gi heroin powder Jirbam district police amade Assam rifles ke punba team amana fagat pangam kre drug aduga purakpani haiba Abdul Manan Mazumdar amadi Khalilullah barbuya ko bamiyo asina fabaga loina na case ama su register tawdun season ba ukre id pawsina hai kuntraga mapan suba Assam rifles amadi Jirbam police ki apun batim amana Jirbam area asat oxin sek tawdun deingai Ferjon district ki tibai muklom dagi kasatam na laki bango masugi bolero AS 11 DC 3506 kamdun sek tawdun lupa crore 3.5 rom gi oigedaba brown sugar konana miyo ani fa pangam kibani drug konana farba miyo ani adudi Abdul Manan Muzumdar amadi Khalilullah barbuyani miyo ani asi singnani ngai oiba mongda matawdagi combined team aduna bolero aduda yorokpa laphoi mairen singba mana masing sing amomum to oina check tobade yamlo brown sugar sing adu tongan ba soap case kontra da haptuna mairen manung da lotuna purambadagi phagat pangam kibani phagala ba drug sing adu konana mi ni do makhata na ain ko oiba tabuk lokatna ba Jirbam police ta kusina kre amarom da AR ma Jirbam police ki apun batim na mai ka pasin jak sing phagat ki bagi thawong adubo Manipur gi chief minister and biren thagat pa pongdo kre chief minister na social media thadur poweron amada combined team na ain na Thinkraba mayai ka pasinjak sing adu phana bhona ba mathau ningthina pangthok tuni yamna section na yengsin ki bagi thawong adu awang bu thak ta thagatli aikhoi gi community sing kannaba gi damakta makhata na punna thabuk tawmina si hai ki video sing bi bagi damakta mayam pum nong po mukana thagachari ana update ki damakta online Manipur YouTube channel asibunuk sibiduna subscribe to biramu thank you so much